La 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 ไอ้นี่จริงนะบัดโดเฮกทุกแล้วเนี่ยคุณยาสิงเชยมาท่งไหลมาซาดบันไอ้นังชายเนี่ยยุ่มจะจังเขาให้แล้วกันถ้าว่าชาดบมาเคยมาชีดมุกยูเงาแล้วก็เลยนี่เช่เฮ้ยสุจักมันเบานักข่อยนี่ดันนี่ไอ้น่ะให้ดิเช่puto mas mo kenga ne tois ha puto mani hai ba mani sita kai to bagi lag ni ba นักข่อยนี่อามาเทงบสิดาลำหางตุมหางสิเดลัยดันอุไหตนาไอ้นังชายน่ะให้ครับนั่นตรง era puto ba nangju na thau di natana na thau pal na sai bo akhoi ni yu thali sei isagi ra na thali ni khanga ba mane isagi irala thakli ni puto ba nang kai to ge hai bro ha นักข่อยนี่ขังกันนี่เฮ้ยย่าish jelo heนักข่อยนี่อามุกก็อามาเทงบัดเทงนะบัดดีขังกันนี่ทกให้ดับอุให้ดับงักตนี่คุณสิจะทกเลยบ่สิมานะทกว่างักตนี่ไรนะสิบ่สิไอ้น่ะมาข่อยกิยิงเช่นบิบันนัตนะกะนานะลักแล้วก็ยิงเช่นบินี่ให้บ่กิ呀，这里多些的，哎，呀，이씨，这大得个각바마코노네到底是不？哎嘛是个空谷里路去的，哈那阿木的听那开的不硬的，你行得听那里不是？嘛可以那俺们不要不那的。กะรีมาตองโนเนี่ยไอ้หนูดิสิบ่อากักปักขุดเซพุครีดะจงทักเรดนะพุครีเซหานะดะกิให้นะบ่พุครีนี่พุครีสิดากะรีกุมบ่อะมาดิช่วยดะนะเลยเดะนะอิชKarino sida tariba khudki mami sibo is masigi khudki mami sidi pukri rom da kumkre dana sai da ga kuina leiba talle dai 오 이때마 pasot haima to na karino na pinoro su isi ese gaire na mai na mitsu lai ko ngakta nati nang mo ngasi ahing kadai da huran ba muk chaluri no hai ba nang bu huran sidi taw bagi thabak se toglo ne ibungo 이때마 ai huran ba chatluba natti ngarang ta khoidu mai khoini hai no he itai ji kariya ngarang kai dawraba haira uni ngarang kai dawraba ta khoidu mai khoini ngarang nupi koi ba chatlubani aduda kai dawraba ngarang se daw amata yaraktre daw yaraktre haise nupi naga phurak labra wani noibo natti tema nupi na phurak pa natti ngarang do ai khoi khara thengna halai halak pagi lambi da makok yaw do but ama thengna rei ha kari haiba
ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯇꯣ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕ? ꯍꯣꯏ ꯏꯇꯩꯃ, ꯇꯥ ꯈꯨꯏꯗꯨꯝ ꯑꯩꯈꯣꯏꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯇꯨ ꯊꯦꯡꯅꯔꯛꯏ꯫ ꯏꯁ, ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯇꯣ ꯊꯦꯡꯅꯔꯗꯤ ꯍꯤꯡꯗꯦ ꯍꯥꯏꯅꯕꯅꯦ꯫ ꯀꯔꯤ ꯍꯥꯏꯕ ꯏꯇꯩꯃ? ꯍꯤꯡꯗꯦ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯝ ꯁꯤꯔꯗ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ꯫ ꯑꯩ ꯅꯣꯏꯒꯤ ꯇꯥꯗꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯅꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯇꯩꯃ, ꯑꯩꯈꯣꯏ ꯉꯥꯏꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯔꯣ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯇꯩꯃ꯫ ꯍꯩ ꯑꯄꯪꯕ ꯁꯥ, ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯈꯣꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯥ? ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯒꯤ ꯍꯦꯟꯇꯥꯛꯅ ꯈꯨꯟꯁꯤꯗꯒꯤ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯤꯅꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ? ꯍꯦꯟꯇꯥꯛ ꯃꯥꯏꯕ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯕꯨ ꯅꯪꯒꯤ ꯍꯦꯟꯇꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯅꯦ? ꯍꯩ ꯑꯄꯪꯕ ꯑꯉꯥꯡ, ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯂꯥꯎ, ꯀꯥꯟꯅꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯊꯧ ꯇꯧꯔꯨꯔꯁꯤ꯫ ꯑꯗꯣ ꯁꯦꯟꯗꯤ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯑꯣꯍꯦ꯫ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠꯇꯣ ꯊꯦꯡꯅꯔꯕꯅꯤꯅ ꯊꯧ ꯇꯧꯕꯗ ꯁꯦꯟꯗꯤ ꯈꯔ ꯆꯪꯂꯅꯤ꯫ ꯍꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯄꯨꯖꯔꯒꯦ꯫ ꯏꯁ, ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯤ ꯑꯃꯨꯛ ꯊꯤꯅ ꯆꯩꯔꯛꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯄꯨꯄꯨ ꯇꯣꯝꯕꯗꯨ ꯃꯥꯏꯕ ꯅꯠꯇꯦꯅꯦ, ꯃꯥꯗꯤ ꯚꯨꯠꯅꯤꯅꯦ ꯚꯨꯠ꯫ ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯛꯅꯔꯛꯏ ꯍꯥꯏꯔꯤꯕ ꯚꯨꯠꯇꯣ ꯑꯗꯨꯒꯨꯝꯕ ꯚꯨꯠꯅꯤꯅꯦ꯫ ꯚꯨꯠꯅꯕꯨ ꯑꯍꯤꯡꯕ ꯃꯤꯒꯤ ꯊꯧ ꯇꯧꯏ ꯍꯥꯏꯕ꯭ꯔꯣ? ꯍꯩ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯪꯒꯅꯨꯅꯦ, ꯚꯨꯠ ꯑꯣꯛꯅꯔꯗꯤ ꯁꯤꯕꯅꯤ꯫ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨ꯫ ꯇꯣꯅꯥꯎ, ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯍꯦꯟꯇꯥꯛꯁꯨ ꯈꯔ ꯂꯧꯔꯛꯅꯕ꯫ ꯍꯩ, ꯉꯁꯤꯗꯤ ꯅꯪ ꯍꯦꯟꯇꯥꯛ ꯐꯪꯉꯣꯏꯀꯣ꯫ ꯑꯩꯒꯤ ꯍꯦꯟꯇꯥꯛꯇꯣ ꯆꯥꯅꯅꯕ ꯍꯦꯟꯇꯥꯛ ꯅꯠꯇꯦꯅꯦ꯫ ꯆꯠꯂꯨ ꯆꯠꯂꯨ꯫ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ, ꯅꯣꯏꯒꯤꯗꯃꯛ ꯍꯥꯏꯕꯤꯔꯒ ꯇꯥꯗ꯭ꯔꯒ ꯇꯣꯛꯆꯧ꯫ ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯀꯩꯗꯧꯔꯦ? ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯏꯐꯤꯡ ꯐꯤꯡꯅ ꯂꯥꯛꯂꯤꯕ ꯑꯗꯨꯅ? ꯏꯁꯤꯡ ꯁꯣꯛꯄꯒ ꯑꯩ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯨꯖꯤꯟ ꯁꯥꯡꯕ ꯈꯨꯠ ꯑꯃꯒꯤ ꯃꯃꯤ ꯉꯥꯛꯇ ꯂꯩꯍꯧꯋꯦ꯫ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯍꯦꯔꯥ, ꯑꯍꯤꯡꯗ ꯀꯣꯏ ꯆꯣꯞꯄ ꯑꯉꯥꯡꯁꯤꯡꯒꯤ ꯈꯨꯠꯀꯤ ꯃꯃꯤ ꯑꯣꯏꯔꯤꯅꯤꯗ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ? ꯈꯨꯟꯁꯤꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯗꯅ ꯍꯅꯨ ꯍꯅꯥ ꯑꯉꯥꯡ ꯅꯨꯕꯤ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯀꯥꯟꯁꯤꯗ ꯀꯅꯥꯅꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯉꯥ ꯐꯥꯕꯒꯤ ꯌꯥꯔꯩꯀꯗꯒꯦ? ꯑꯗꯨꯒꯅꯦ, ꯇꯥꯍꯧꯔꯤꯕ ꯈꯨꯠꯀꯤ ꯃꯃꯤꯗꯨꯁꯨ ꯃꯤꯒꯤ ꯈꯨꯠꯀ ꯅꯠꯇꯦꯀꯣ꯫ ꯃꯈꯨꯠ ꯈꯨꯖꯤꯟꯒ ꯂꯝꯃꯨꯛ ꯁꯥꯡꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯨꯠ ꯃꯥꯜꯂꯤꯀꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯟꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯀꯥꯏꯗꯨꯕꯨ ꯎꯈ꯭ꯔꯕꯅꯤ ꯅꯪꯕꯣ? ꯍꯧꯖꯤꯛꯅꯦ, ꯀꯔꯦꯝꯅꯕꯒꯤ ꯃꯇꯝꯒ ꯅꯠꯇꯦꯀꯣ꯫ ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒꯁꯨ ꯉꯁꯥꯏ ꯑꯍꯤꯡ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯇꯨ ꯑꯣꯛꯅꯔꯛꯏ꯫ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯍꯥ? ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒꯕꯣ? ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯀꯦ ꯇꯧꯕꯅꯤ꯫ ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯨꯅ ꯀꯥꯔꯟ ꯇꯥꯁꯤꯜꯂꯛꯇꯅ ꯃꯥꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯦ꯫ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ꯫ ꯃꯥꯁꯨ ꯃꯥꯏꯕꯅꯤ꯫ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯊꯕꯛꯇꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯩꯒꯅꯤꯗ꯫ ꯍꯣ, ꯑꯩꯗꯤ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯇꯣꯅꯥꯎꯒ ꯊꯝꯕꯧꯒ ꯍꯦꯂꯣꯏ ꯍꯤꯡꯆꯥꯕꯤꯅ ꯆꯦꯟꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯀꯔꯝꯕ ꯃꯥꯏꯕꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯄꯨꯄꯨ ꯇꯣꯝꯕ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯁꯦ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯣꯏꯀꯣ꯫ ꯑꯩ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤ꯫ ꯆꯠꯂꯨ ꯍꯩ ꯍꯤꯡꯆꯥꯕꯤ, ꯃꯄꯨꯒꯤ ꯌꯥꯊꯪꯅꯤ꯫
ꯑꯌꯥ ꯑꯁ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯅꯪꯒꯤ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯕꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯌꯣ ꯅꯪꯅ ꯌꯩꯔꯤꯁꯤ ꯐꯅꯗꯤ ꯌꯥꯝꯃꯦꯍꯦ ꯑꯩ ꯍꯣꯏꯅꯦ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯈꯔ ꯌꯩꯔꯗꯤ ꯌꯥꯔꯦ ꯇꯣ ꯍꯩ ꯑꯉꯥꯡ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯑꯩꯅ ꯁꯨꯝꯆꯤꯟꯅ ꯌꯩꯔꯤꯁꯦ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤꯅꯦ ꯍꯩ ꯍꯩ ꯑꯌꯥ ꯑꯌꯣ ꯑꯌꯥ ꯑꯩ ꯑꯣ ꯑꯁ ꯑꯌꯥ ꯑꯁ ꯑꯌꯥ ꯑꯣꯖꯥ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯇꯣꯅꯥꯎꯒ ꯈꯣꯏꯗꯣꯝꯒ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯛꯅꯔꯤꯕ ꯚꯨꯠ ꯑꯁꯤꯕꯨ ꯀꯝꯗꯧꯕ ꯆꯥꯅꯣ ꯑꯉꯧ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯛꯅꯔꯤꯕ ꯚꯨꯠꯁꯦ ꯏꯆꯝ ꯆꯝꯕ ꯚꯨꯠ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯚꯨꯠꯅꯤꯀꯣ ꯑꯩ ꯊꯧ ꯇꯧꯕ ꯂꯣꯏꯗ꯭ꯔꯤ ꯏꯌꯥ ꯏꯌꯥ ꯍꯩ ꯇꯥꯡꯉꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯊꯧ ꯇꯧꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯔꯣ ꯑꯩꯁꯦ ꯑꯌꯣ ꯃꯥꯒꯤꯁꯦ ꯊꯧ ꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯌꯥ ꯑꯣ ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯁꯤ ꯂꯥꯛꯑꯣ ꯍꯩ ꯅꯣꯏꯒꯤ ꯄꯨꯄꯨ ꯇꯣꯝꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯍꯥꯏꯖꯔꯤꯅꯦ ꯑꯁ ꯍꯣꯏꯅꯦ ꯏꯇꯩꯃ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯄꯅ ꯐꯗꯧꯕ ꯃꯥꯜꯂꯦ ꯇꯥ ꯈꯨꯏꯗꯨꯝ ꯄꯨꯄꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁ ꯑꯗꯨꯅ ꯐꯒꯗ꯭ꯔꯥ ꯑꯗꯨ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯅꯕ ꯍꯦꯟꯇꯥꯛ ꯃꯇꯨꯝ ꯑꯃꯠꯇ ꯂꯧꯖꯈꯤꯒꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯦꯟꯇꯥꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯁꯩꯇ ꯍꯩ ꯑꯩꯅ ꯉꯁꯥꯏꯅ ꯍꯦꯟꯇꯥꯛ ꯐꯪꯉꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯍꯦꯟꯇꯥꯛꯁꯦ ꯆꯥꯅꯅꯕ ꯍꯦꯟꯇꯥꯛ ꯅꯠꯇꯦ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯩꯕꯣ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯨꯔꯅꯨ ꯂꯥꯛꯑꯣ 이야, 뽀뽀또마. 부부tomba! 부부tombo! ꯀꯔꯤ ꯂꯩꯔꯦ ꯑꯉꯧ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ 부부tomba, ꯇꯣꯅꯥꯎꯒ ꯈꯣꯏꯗꯣꯝꯒꯁꯦ ꯉꯁꯤ ꯑꯍꯤꯡ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯑꯗꯣ ꯑꯣꯛꯅꯔꯛꯑꯦ ꯍꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯑꯗꯨꯕꯨ ꯑꯣꯛꯅꯔꯕꯗꯤ ꯍꯤꯡꯗꯦ ꯍꯥꯏꯅꯩ ꯄꯨꯄꯨꯇꯣꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯥꯅꯤ ꯄꯨꯄꯨ ꯇꯣꯝꯕ ꯇꯥ ꯈꯨꯏꯗꯨꯝ ꯑꯩꯈꯣꯏꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠꯇꯣ ꯉꯁꯤ ꯑꯍꯤꯡ ꯑꯣꯛꯅꯔꯨꯔꯦ ꯑꯩꯈꯣꯏꯕꯨ ꯁꯤꯔꯗ꯭ꯔꯣ ꯄꯨꯄꯨ ꯇꯣꯝꯕ ꯄꯨꯄꯨ ꯇꯣꯝꯕ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨ ꯇꯣꯅꯥꯎꯗ ꯑꯣꯏꯅ ꯇꯥꯟꯅꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯇꯥꯟꯅꯔꯛꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯁꯦꯔꯣꯏꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤ ꯇꯥ ꯈꯨꯏꯗꯨꯝ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯊꯦꯡꯅꯔꯛꯏꯗꯨ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯇꯧꯅꯕꯗꯣ ꯇꯣꯛꯂꯣ ꯅꯈꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕꯗꯣ ꯁꯤꯔ ꯌꯦꯡꯉꯨ ꯁꯤꯔ ꯅꯈꯣꯏꯅ ꯑꯣꯛꯅꯔꯛꯏ ꯍꯥꯏꯔꯤꯕꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯃꯁꯤꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯣꯛꯅꯔꯛꯏꯗꯣ ꯑꯗꯨꯒ ꯃꯕꯨꯛꯇ ꯃꯌꯥ ꯄꯥꯟꯕꯤ ꯚꯨꯠ ꯍꯅꯨꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ ꯚꯨꯠ ꯍꯅꯨꯕꯤꯗꯨꯅ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯚꯨꯠ ꯍꯅꯨꯕꯤꯗꯨ ꯊꯦꯡꯅꯔꯛꯇꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯔꯣꯏ ꯁꯤꯗꯧꯔꯤꯗꯤ ꯇꯣꯅꯥꯎꯅꯤ ꯍꯥꯏ ꯑꯄꯪ ꯅꯣꯏ ꯑꯃꯠꯇ ꯁꯤꯔꯣꯏꯅꯦ ꯃꯤꯕꯨ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯃꯁꯤꯒꯤ ꯚꯨꯠ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯑꯗꯨ ꯊꯥꯗꯣꯛꯄꯅꯤ ꯄꯨꯄꯨꯇꯣꯝꯕ ꯚꯨꯠ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯁꯤꯗ ꯀꯔꯤ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯃꯈꯩꯗꯤ ꯃꯥꯅ ꯂꯟꯗꯥꯔꯛꯀꯗꯧꯔꯤ ꯃꯔꯥꯏꯕꯛ ꯊꯤꯔꯒꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ ꯏꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯕꯗ ꯌꯥꯎꯗꯣꯔꯕ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣ ꯇꯥ ꯈꯨꯏꯗꯨꯝ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯄꯤ ꯊꯤꯗꯅ ꯈꯪꯉꯨ ꯊꯛꯇ ꯊꯋꯥꯏꯁꯦ ꯃꯥꯡꯗꯣꯔ ꯃꯥꯜꯂꯦ
ꯑꯩꯗꯤ ꯁꯤꯕꯗ ꯌꯥꯎꯔꯣꯏꯍꯦ ꯇꯣꯅꯥꯎ ꯁꯤꯗꯧꯔꯤꯗꯤ ꯅꯪꯅꯤ ꯑꯩꯗꯤ ꯌꯥꯎꯖꯗꯦꯀꯣ ꯑꯩꯗꯤ ꯌꯥꯎꯖꯗꯦ ꯍꯩ ꯑꯄꯪ ꯀꯞꯀꯅꯨꯅꯦ ꯀꯞꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯌꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯛꯇ ꯅꯠꯇꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎ ꯅꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯈꯤꯅꯤ ꯅꯈꯣꯏꯗ ꯈꯛꯇ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯕꯅꯤ 이씨, ꯄꯨꯄꯨꯇꯣꯝꯕꯗ ꯐꯥꯎ ꯈꯨꯠ ꯊꯥꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯅꯤ ꯇꯣꯅꯥꯎ? ꯆꯦꯛꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦꯀꯣ ꯃꯈꯨꯠ ꯑꯀꯛꯄ ꯊꯦꯡꯅꯕꯗꯨꯗꯤ ꯚꯨꯠ ꯑꯣꯛꯅꯕ ꯀꯧꯗꯦ ꯏꯇꯥꯎ ꯚꯨꯠ ꯑꯣꯛꯅꯕ ꯍꯥꯏꯕꯗꯨꯗꯤ ꯚꯨꯠꯇꯨꯒꯤ ꯃꯁꯛ ꯐꯖꯅ ꯎꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯚꯨꯠ ꯑꯣꯛꯅꯩ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯧꯁꯥꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯏꯇꯥꯎ ꯍꯦꯟꯇꯥꯛ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯊꯦꯡꯅꯔꯛꯂꯤꯗꯣ ꯑꯀꯛꯄ ꯃꯈꯨꯠꯅꯤꯅꯦ ꯏꯇꯥꯎ ꯑꯀꯛꯄ ꯃꯈꯨꯠ ꯃꯗꯨꯕꯨ ꯚꯨꯠ ꯅꯠꯇꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥ ꯑꯗꯨꯒꯤꯕꯨꯗꯤ ꯆꯨꯝꯕ ꯏꯁ ꯑꯀꯛꯄ ꯃꯈꯨꯠꯇꯣ ꯀꯤꯗꯤ ꯀꯤꯖꯩꯍꯦ ꯏꯇꯥꯎ ꯈꯨꯠꯁꯥꯁꯤꯡꯗꯨꯁꯨ ꯈꯨꯖꯤꯟꯒ ꯑꯣꯟꯊꯣꯛꯅ ꯇꯨꯝꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯁꯦ ꯇꯥꯅꯤꯡꯗ꯭ꯔꯖꯥꯠꯂꯥ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨ ꯁꯤꯔꯥ? ꯑꯦ ꯁꯤꯗꯤ ꯑꯀꯛꯄ ꯈꯨꯠ ꯃꯈꯨꯠꯇꯨꯅꯤ 와가 와보니 너냐 넌뭐 나 공내 쩔로 야도 아유 아이고 임마 아이고 아씨 다크돔 아이 ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ 아유 아야 너냐 아이고 이건 세부 야우리고 뻥뻥뻥 생태 아유 아씨 아유 임마 아씨 아유 야우리 ꯅꯪꯒꯤ ꯅꯣꯏ ꯂꯥꯎꯕ ꯅꯤꯡꯖꯣꯟꯗꯣ ꯌꯥꯎꯔꯤꯀꯣ ꯄꯥꯈꯠꯂꯨꯅꯨ 이씨 아유 ꯍꯦꯟꯇꯥꯛ ꯃꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯅ ꯌꯩꯔꯛꯈ꯭ꯔꯦꯗ 이씨 마기 그 애도 야대봐 이씨 ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯦ 마기도 아씨 아유 임마 다구도 다리고 막고치고 가리노 아시지 스쿠터 마코니 하 스쿠터 마코니 하이바 마코 야우드바 스쿠터 타고 누파도 소이가 노이라만 다구도 아이시엘레 뭐냐 나 사이에 쫓방함대 하이가 넌 라이도 마코 야우드바 누파도니까 이 사이시엘레